Anova chahi lising ani kunumdoigi nasi January tang ani asidagi Manipur miyam punna hiram kharada wasak lominarasi haina paujai hiram sing adudi senja tumja muthatpa anti-national, anti-state, anti-social lehendaba mayai kaba chinjak sing laloliba miyoi sing maru fangna muthatpa opi thaba khudaktagi muthatpa umang kokthokpa khudaktagi lepa haibasini punna nungsina leminaba amadi manana chakhot minanaba hotnaba romda mai onsilasi akhoi punna pukchel manana hotna minabana ngamgani haina CM Birena paujelakli Union Home Minister Amit Shahana Manipurda lakadaba khongchat kamari leinana Chief Minister Nongthamam Biren amadi Minister MLA Police Official single loinana CM Secretariat mifam pangthokre Taram okpagi thoram security gi sem saba yauna atopa thoram singi matangda mifam aduda khana nainaki Prime Minister Narendra Modi na Manipur gi Chief Minister Nongthamam Biren gi mapok numitta yaifa paujal pirakhi Englishing amaga chamafan humphuma gi January tang amada chai hoba numitta pokhiba CM Biren football sanaroi ama oina horokhibaga loinana pauche naharol gi thogdangi editor su oiramki CM Birena Chief Minister hek oirakpadagi Manipur da ahongba kaya purakle tungnasu mai pakpa oyu haina tweet tarakli BJP North East in charge Dr. Sambit Patra Assam gi Chief Minister Himanta Biswa Sharma BJP Manipur Pradesh ki President Adhikari Mayum Shraddha Devi amadi party gi miyoi kyana CM Biren gi mapok numita yafa paujal pirakhi panbaya badi kumja lising aniga 13 March ki tang 30 da CM Biren na Chief Minister gi wasak lokhiba adu state asida BJP gi luchingba amana CM oina wasak loba ahanba oiri Ukhrul district ki Sangkhai village ta su church ki luchingba sing mityeng khada anoba chahi taramna opagi thoram pangthokre tongan bakanglop manga khaidoktuna cookie cultural dance cookie folklore song group songs Bible recitation na chingba atoi ahen tanaki function committee na manamatun su yentokhi Armed Forces Ex-Servicemen Welfare Association Afeswa Thobal gi chahi gi oiba get together gi thoram ngarang Thobal district ki tekcham kaithel manakta leiba ex-army thongam ibohan bisingi yumda free eye screening camp amagaloi na pangthokre Afeswa ki President Retired Wing Commander AK Deven Singh Executive Member Retired Group Captain Khumanthem Surjit Secretary Retired Subedar M Khogendra Honorary Captain P Khelen Singh amadi Zilla Sainik Board ki Secretary ACI mana athoiba mitunglen oina sarukyaki thoramadu ex-servicemen kaya amadi ex-servicemen singi mapuroiba kaina khraba singi thorang kaya khanakhibaga loinana Scarlet Eye Care and Contact Lenses Clinic Thobal gi maikai dagi mit ki hidak langthak sulemna fanganki anoba chahina lakpada ana ayek yaudaba nungai yaifana leiba oirase haina Feswa gi President amadi Secretary na yaifa pauzel pirakli Anchored in Christ haiba thimda Unity Stadium Tamenglong da anoba chahi lakpagi thoram pangthokre ngarang pangthokiba thoram aduda Reverend Dr. RK Acham amadi Pastor Tamenglong Baptist Church na sarukyaki thoram aduda Tamenglong 53AC gi MLA Zanghemlung Panmai amadi luchingba kayaga loinana miyoi lising ani henmana thoram aduda sarukyaki Anoba chahi ki khudol oina Andro Assembly Constituency ki MLA Thongnaujum Shyam Kumar na ngarang kendra asigi manung chanba tongan ba mafam singda nauna semgat sagat kadaba project kaya marum gi urep yung tamkibaga loina kendra asida hoji singat sagaliba kaya su yengsinkre MLA TIs Shyam Kumar na urep yung tamba adugi ahanba oina khawpum lambi ki Tubung village ta thokiba lambi ki laibak thiba thodokta laikhidraba mahairoi taret oja ama amadi warden ama punna mioi mapan gi mingda yairipok top chingthada leiba Thambalnu Higher Secondary School ki campus ta sengat sagat kadaba Thambalnu Women's Sports Complex ki urep uyung tamki tungda MLA na kendra asigi Moirangpurel Furamakhongda nauna sagadaba Moirangpurel Multi-Purpose Hall amadi Moirangpurel Awang Lekaida nauna sagadaba Multi-Purpose Community Hall gi urep uyung tambaga loinana kendra asida Smart Classroom sing yauna nauna semgat kadoriba Moirangpurel Awang Lekai Primary School Andro Santhai Primary School Laikon Upper Primary School Tumukhong Primary School Nongpom Kaithelmanbi School Nungai Pokpi Primary School amadi Kasturba Gandhi Balika Vidyalaya gi Library Room Art and Craft Lab amadi Science Laboratory Lab na chingba sing nauna sananaba ure uyung tamki Moirangpurel by propose holy
sida yaw system si khona amda public guest house yawani adagi gym hall ma yawani adagi makha sina koi shopping complex ni adagi bank ama yawre duga mayam gi labdam masigi koi gi phanaba leji basna koi gi barang friend model residential school adagi panam high secondary school barang high school Bethel high school mayam sigi leji ba koi gi labdam masi matam mama adu ki mati koi yang sothana le namba labdam ma adu masidi bar sakara mati Manipur sakana akan ba masi bin chawtuna masidi labdam masida education gi infrastructure ki makta bi yotuna labdam masida Manipur ki sakage sonjing gi marakta gi hena faida gi maku weba school ma koi barang school na weba ngami bisi labdam masi baza sina pana amadi matena ngamani aduna adu gi damakta khoina masi sa masida gi foundation sonji kuleta ga si sabane aduna tha manga gi manungda ai building asi ko uwa phangani habadu ai ngasi anu si la pusa pusa miyamda amadi maruna advocate gi pusa miyamda anu si hegi apu pi ulena especially from ithambara putumo from amadi surrounding le bin ba pusa miyamda sumba building asi khudon tamjari Manipur da inner line permit system chanaba haukiba chahi ahum farak paga iroinena Aziribam district police na ngarang chahi hoba numit English ani ke supna kulumdoi gi January ki tang amada thoram pangthok tuna harau tayamba pangthokre ILP loisang mamangda ngarang numidang candle thanki amadi nungai ba phongthok ko oina miyamda athum ahau yenki ningsing ba thok traba matam dagi puwari ga su sagon aduna laklaba umanglai gi khubam Khwailakpa irel khubam amadi miyamna narandhor haina sukhangnaba umanglai khubam asida chahi kayadagi Ziribam kasar loinena tongan tongan ba maitaina khundaba mafam singdagi leptaba miyamna laktuna lai khurumnari chahi kayadagi pangthoktuna lakpa amadi Ziribam dagi khubam mafam adu yobagi lambi asi Ziribam gi Zirimukhtagi isingi lambi natraga kasar Lakhipur fauba chatlaga barak turel da chatpa lambi sing oiri Assam ki Kasar district ki manung chana barak turel gi mayai da leiriba khubam asi Jiribam gi mayol dagi kha pangna GT road rom da chalaga nongchu pangna amuk changsil laga Zirimuk hairiba mafam adu da chaurakna kilometer 13 rom chalaga lei Zirimuk hairiba mafam asi dagi barak turel da hi natraga motorbot natraga launch hi season aduna khwairakpa irel umanglai khubam asi da chatpasu yai Ziribam ki Zirimuk hairiba mafam asi barak turel amadi Ziri turel ani gi itin fam mafam ni mafam asi da Zirimuk police outpost dagi isingi lambi da motorbot na minute kunrom chatlaga lai khurumpam khubam adu yobasu yai ngarang BJP Manipur Pradesh ki president A Sarda Devi amadi Manipur Building and Other Construction Worker Welfare Board ki chairperson K Sarat Kumar Singh na khwairakpa irel umanglai khubam da ngamjaba hekal laikat tamduna sembi ba mapugi mafam da thauniki Khongchat aduga mari lenena BJP Manipur Pradesh ki President A Sarda Devi na wakchinghi anirak shuba nomaizing numita pangthokpa adugumlaba narando babagi mafamda Manipur da khundaminariba miyam khudimak na nungsi chana na ingtappa leiminana ba thauni jaba lakhibani haina phongdokhi wakchinggi anirok suba nomaijing numita pangthokpa adugumba narando babagi sigumba puja asida aikoigi praja khudingmakna ishorgi mafamda aikoi punamak tekta kaidana nungai aifana santi oina leinanabagi damakta ishorgi mafamda thauni jaba laiba sigumba narando bababu khurum jabaga loinana hairiba aikoigi ishorgi asigumba bari asi hoge 1979 dagi haura kanda leptana chathare I haidana alaman singna takpi loinana khoirakpa khema na chingba adugumba chahi taret khumtakpagi matamda langi matamda mafam asida lengiba mahaki wari tongan ba sugumba wari kyana Manipur amadi hairiba ishor asigi leiriba khuma masiga thodoge nokna naksinna bagi adugumba wari kya aikhoida thambi aduna masi asigumba narando babagi mafamda aikoi punamakna santi oina ingna chikna nana damakta anoba chahi lakpaga loinana ishorgi mafamda kurumja mafam khubam asida akoina ngamjaba airang lairang kan tamjaba lakpasida asigum laifam asigi aikoi ningthorol kayagi hakta Manipur gi oiba ningthorol kayagi hakta tagi chanarakpa aikoi dai tere phuntakpana singbagi wari kyaga sagon na badugumba asigumba ishor asigi mafamda thawniba laktabasida ngasi anoba chahina lakpaga loinana Manipur amadi Assam loinana Bharat leiriba Bharat basi punamak lebak asibulu singmuriba Sri Narendra Modi ji amadi Manipur
स्टेट पुलिसिंग बिरिबा ट्रेन बीरेन सिंह असम की मुख्यमंत्री बिरिबा श्री हेमंत बिश्वा शर्मा अहुम की राज्य अनियमदी कंट्री की प्रजा पुनमक की मफमदा याइफ पाउजल बीजेपी लोइनना ईश्वर की मफमदा पुनमक की टेक तकायदे पिने बियो हादना हन्ना खुरमजरी अनौप चाही इंग्लिश के सुपना कुलुमदोई की खुदोल ओइना लंगथबाल केंद्र की एमएलए कराम श्यामना एमएलए LADF ना केंद्र की तोंगान तोंगान मफम मंगा दा साबा कम्युनिटी हॉल सिंगरांग 2023 की जनवरी अमदा संगादुना मियाम दा खुसिनख्रे इंडिया के प्राइम मिनिस्टर नरेंद्र मोदी की अपोकपी हीराबेन मोदी ना हौखिब डिसेंबर 19 की अंगनबा अयुक्ता ताइबंगपाल थादोखिबदा बीजेपी हैरोक मंडल ना अवाब फोंदोकपगा लोइना लैखिद्रबगी ममीदा लैशु कत्तुना इकाई खुमनाबु उत्खी बीजेपी हैरोक मंडल सिलगा हैरोक असेंबली कॉन्स्टिट्युएंसी की एमएलए सु ओइरिबा हंदकता चीफ मिनिस्टर एन बिरेन की एडवाइजर ओइनसु हाबख्रबा डॉक्टर थोकचोम राधेश्याम की हैरोक तलेबा युमदा पांगथोकिबा अवाब फोंदोकपगी थौरम अदुदा बीजेपी हैरोक मंडल की प्रेसिडेंट थोकचोम चौरजितना लुचिंगलगा लैखिद्रबी हीराबेन मोदी की ममीदा लैशु कत्पगा लोइना कोक नोंदुना इकाई खुमनाबा उत्खी ngarang wakching ki tarani panba January amagi ayuk pung tare taba matamda lining thosana mahi temple board ki isai loisang na sinduna numi humni chukna chathagadaba imoinu imagi paujel puba khongchat ama Manipur Handloom and Handicrafts Development Corporation ki chairman amadi lamlai kendro ki MLA khongban tabam ibom chana lam thaduna hawdokre numi humni chukna wakching ki tarani panba January ki amadagi hawraga January ki tang ahum imoinu numit fauba mafam tara manga henbada lining thosana mahi temple board ki mihut yangkhai henbana चटकदबा इमोइनु इमागी पाउजल फुबा खोंगचत असिदा मपुंग ओइना इमोइनु इमाबु सैथाबा जगोई इसेगी थौगल उपयाउना हयिंग खोंगबान उफोंग युमफम द लैबा इमा लैमरेल सीदबी अमदी लाइनिंग थौ सनामहिगी लाइसंगदा इमोइनु इमागी इरात थौनी थौरम पांगथोकदौरी हौखिबा पुंग कुनमरीदा इंडियादा नौना मियोय चामगा हुमुद्रा हुमदोय कोविड पॉजिटिव ओइरे लैना असना मरम ओइरगा लेखिदबा मिगी मसिंगना अनीनी फगलकपगी चांगचादा 39.9 ओइरी अपुनबा कन्फर्म केसना कोटी मरी लाख 93,959 कुनगनिथो यौख्रे एक्टिव केसना 2,400 हंथरकले लैना असना मरम ओइरगा लेखिदबा मिगी मसिंग लाख 5,19,7 लैना असदगी नाबा फदन डिस्चार्ज तौखिबा मिगी मसिंगना कोटी मरी लाख 94,95,995 लैना असदगी गाक्थोकनबा वैक्सीन कापथोखिबा अपुनबा मिगी मसिंगना कोटी 200 हेनख्रे मालेमगी ओइना कोविड लाइचना ख्वाइदिगे न सोकलबा लेबाकसिंगी मनुंगदा USA ना अहानबा इंडिया ना अनिशुबा मदि फ्रांस ना अहुमशुबदा लेरी अवांग नोंगपोक स्टेट की ओइना असम ना अहानबा मिजोरम ना अनिशुबा मदि मणिपुर ना अहुमशुबदा लेरी